ngasi June gi tarik kun gani pan inga gi tara mari ni pan ba nomajing numit asida manipur kari tholi kari tori habdu mayang mefum do samlopo phokora tamjari center na drug amadi manipur gi security da akan mamiyeng changli Myanmar gi drug ki chaiteng manipur na nangduna lagli maitei amadi naka pullaga thengna number warib lawkri UNC na PM da manipur irang jingsinbiu kem hangdona bo puthorokpa pirol miyam na mai thakre Shanghai Express की विश्वजित पुई कुमना करे मरेबा कन्न बहुना बसिंग आरान ताहलद्रा सब साप विनर सिंह नुपीट फुटबॉल मियेंग थमिनबा सीएम द तक्सिन खरे पाव मयाम सिंह असिदगी मरु पाव खर लको चरगा मुक तमजरी हौजिक लैरिबा 32 सुबा स्टेट असेंबली मतम लागलिबा चही 2027 गी मार्च मनुंग लोइबना 32 सुबा स्टेट असेंबली गी मिखल मतम नक्सिलगलबसु सेंटर गी मियेंग ददी सिक्योरिटी अमसुंग लॉ एंड ऑर्डर गी फिबम फगत हनबना मांग द थारी ऑफिशियल ओइदबसु थाजबा याबगी पावगी लिकुनसिंग न फोंगदोरपगी मतुंगिना बीजेपी अमसुंग सेंटर गी मकोक थोंगबो लुसिंगबुसिंगी ओनदी ड्रग अमसुंग लॉ एंड ऑर्डर गी इशूसिंग द हेन नकनबा मियेंग थमदना इशूसिंग असिगी मतांग द चप चाबो थबुकसिंग हाना लौकटपो पामली सेंट्रल लौकटपो पामलिबा थबुकसिंगी मनुंगदा लोना यादबो मोंगदा लैरिबो खुलाइसिंग लोइना लौकटपा लोइना ड्रग की इशूसिंग लोइसिनबा अमदी मणिपुर बीजेपी की ओइबा अनौबो थोरांगसिंग बाइखटपा याउरी पनबे याबदी हाना लद्दाख की डीजीपी ओरंबो मुकेश सिंह अबु मणिपुर की डीजीपी ओइना हापलखिबगो लोइना था असिगी अमदगी मणिपुर की डीजीपी ओइना थबक पुबो हौखी मुकेश न डीजीपी ओइखिबगो लोइना मणिपुर थारकदब सीआरपीएफ की कोबरा यूनिट की बटालियन सिंगी मनुंगदा यूनिट खरा मणिपुर थारकतुना थबक तौबो हौख्रबनी हानादगी हौना मणिपुर तोंगान तोंगानबा सेंट्रल फोर्स की कांगबुसिंग थबक तौदुना लाखिबगो लोइना लेबाग असिगी तोंगान तोंगान मफमसिंग पांगथोखिबा मिखलसिंगदा ड्यूटी तौबा चलुबा पार्सनल सिंगी मणिपुर योरकपा हौख्रबनी पावगी लिखुनसिंग असिना हाय सेंटर की लुसिंगबसिंगना पामलिबसिंग नौना हापखिबा डीजीपी अमदी सेंट्रल फोर्स सिंगना खुसमनदुना मणिपुर लोने यादव मोंगदा पाइदुना लैबा हाइना थाजबा खुलाइसिंग लोइनमो लौकटपगा लोइना मिखल पांगथोक्त्रिंगी ममांगदा मणिपुर रूल ऑफ लॉ फजना चनहनबनी मणिपुर की कांगपोकपी डिस्ट्रिक्ट की मनुंग चन्ना लैबा लैलोय वाइफई असिदा खोंसा कुनगी खुंजा तरुक तमथिना हाटखिबगी मतांगदा नागा अमदी कुकी सिंगी मरकता यामना कन्न उंखनबा चतरखिबा मरकता लैलोय वाइफई अमदी अकोइबदा नुमित हुनु चन्ना चतखिबा ऑपरेशन दा मणिपुर की डीजीपी ने लुसिंगबदा नत्तना महाक मसामक सरुक याखिबनी ऑपरेशन अदुदा मी फागतपा लैखिद्रबसु यामलबा खुलचु खुलाइसिंगदी लौकटपा ngamखिबनी मणिपुर होखिबा निमित 2023 की मे अहुमदगी थोलखिबा इरांग मतुंगदा खुलाई पाइदुना थबक तौरखिबा अरामबाई टेंगोलगी मियोइसिंगना पाइरंबा खुलाइसिंग लैंगाकता पिखटखरबा मतुंगदा मसिगी मियोइसिंग फागललकपगी वाथोक ओइरकपा मतमदा होम मिनिस्टर गोविंद दास कोंडोकजमना इंटेलिजेंस की रिपोर्ट की मतुंगिना खुलाइसिंग लैरी अमदी खुलाइसिंग असि पिखललकनबा मतमदा फाब पुनबगी थबक तौरोय अमदी मखा ताना फादनबगी मतंगदा मणिपुर की डीजीपी की वारी सानरी हाइना फोंदोरखी अवांग नोंपोक लमदमदा म्यांमार रोमदगी पुसिलकपा यामलबा ड्रगसिंग ngehak leitana phagatuna mari manipur yauna awang nongpok lamdang bi state mari ge myanmar ga kilometer lising amaga chatruk nipum doi sangna iho ho ngamkhai punba sida center na akhana ba miyeng su changli manipur police की आर्मी दगी लूट तौखिबा खुलाई मयाम थिंगलक नरखिबा अमदी लेप्तना लोकलकपा मरकता एनआईए सीबीआई एनसीबी ईडी अमसुंग इंटेलिजेंस यूनिट सिंगना क्रॉस बॉर्डर टेररिज्म थेंगननबा अमदी ड्रग कमरी लेनबा थबकसिंग थिंगनबा अकनबा थबकसिंग लोकटुना लागली म्यांमार दगी पुसिलकपा ड्रगसिंग सांग यामना मणिपुर फाकटपगा लोइना गोल्डन ट्रायंगल की थोंग ओइदना लोने यादव मोंगदा ड्रग खुसुकुलाइसिंग पुथोक पुसिन तौबा अमदी अवांग नोंपोक लमदम की नार्कोट इपिसेंटर ओइरकपबो नेशनल सिक्योरिटी अमसुंग लंदम अदोंगी शांति की फिबमदा सिंगनबनी हाइना सेंटरना लौरी अमित शाह ने यामना हक्सिन लौगोलना लंदम असोमदगी ड्रग ट्रैफिकिंग अमसुंग मसिगी नेटवर्क लोइसिनबा तोंगान तोंगानबा खोंथांगसिंग लोकतुना लागली मणिपुर अखनबा मियेंग थमदना तोंगान तोंगानबा एजेंसी सिंगदा अरानबा तौबुसिंगी मथक्ता अखाकपा लैतना थबक लौखटनबा खंगन किबा लैरे हाइना पावगी लिकुनसिंग असिना फोंदोरगली पॉलिटिक्स की थबकसिंग तुंगोइनरगा ड्रग अमदी लॉ एंड ऑर्डर की थबकसिंगदा हेना अमदी हाना मियेंग चंगबगी वाफम लैबा मरकता मणिपुर लैंगाक पाइबा लुचिंग लैबा बीजेपी की अनौबो प्रेसिडेंट अमा हापगी मतंगदसु अथुबा मतमदा बीजेपी की नेशनल लीडर सिंगना थबक लौखलकपा यारी हौजिक प्रेसिडेंट की थबक पुरिबा ए सरदार की
ꯑꯁꯦꯡꯕ ꯆꯍꯤ ꯑꯍꯨꯝ ꯇꯥꯝ ꯍꯧꯈꯤꯕ ꯆꯍꯤ 2024ꯒꯤ ꯖꯨꯟ 16ꯗ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯀꯣꯚꯤꯗ-19 ꯂꯥꯛꯄꯗ ꯃꯇꯝꯗꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯐꯝ ꯇꯤꯀꯦꯟꯗ꯭ꯔ 2021ꯒꯤ ꯃꯦ 13ꯗ ꯂꯩꯈꯤꯗꯕꯗꯒꯤ 2021ꯒꯤ ꯖꯨꯟ 16ꯗꯒꯤ ꯑꯦ. ꯁꯔꯗꯥꯔꯅ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯂꯩꯔꯛꯈꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯟꯗꯅ ꯂꯥꯛꯄ ꯃꯔꯛꯇ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯃꯈꯛꯇ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯈꯟꯕꯒꯤ ꯃꯤꯈꯜ ꯑꯦ. ꯁꯔꯗꯥꯔ ꯂꯝꯕꯥ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯗꯛꯀꯤ ꯆꯩꯊꯦꯡ ꯃꯅꯤꯄꯨꯔꯅ ꯅꯪꯗꯨꯅ ꯂꯥꯛꯂꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤ: ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯣꯄꯤꯌꯝ ꯁꯞꯄ꯭ꯂꯥꯏꯌꯔ ꯑꯣꯏꯔꯛꯄꯗ ꯏꯟꯗꯤꯌꯥꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯃꯁꯤꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯅꯪꯂꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯀꯣꯔꯤꯗꯣꯔ ꯆꯩꯊꯦꯡ ꯑꯁꯤꯅ ꯐꯖꯅ ꯅꯪꯂꯤ꯫ ꯅꯥꯔꯀꯣꯇꯤꯛꯁ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣ (NCBꯒꯤ 2026ꯒꯤ ꯑꯦꯅꯨꯑꯦꯜ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ 2022ꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯥꯂꯤꯕꯥꯟꯅ ꯗ꯭ꯔꯒ ꯊꯤꯡꯈꯤꯕꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯅ ꯑꯣꯄꯤꯌꯝ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯆꯠꯊꯔꯛꯄꯗꯒꯤ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯂꯩꯕꯥꯛ ꯑꯁꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯅꯪꯕꯅꯤ꯫ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯗ꯭ꯔꯒꯁꯤꯡ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄꯅ ꯃꯅꯤꯄꯨꯔ, ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟ ꯆꯤꯡꯕ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯆꯩꯊꯦꯡ ꯅꯪꯂꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯉꯝꯈꯩ ꯄꯔꯤꯡ ꯏꯍꯣ ꯍꯣꯕ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ (FMR) ꯆꯠꯅꯗꯨꯅ ꯂꯩꯕꯅ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗ ꯗ꯭ꯔꯒꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2021ꯗꯒꯤ 2023 ꯐꯥꯎꯕꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯑꯣꯄꯤꯌꯝ ꯊꯥꯕꯒꯤ ꯊꯕꯛ ꯆꯥꯡ 53ꯀꯤ ꯆꯥꯡꯗ ꯍꯦꯟꯒꯠꯈ꯭ꯔꯦ ꯍꯥꯏꯅ NCBꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯄꯤꯌꯝ ꯊꯥꯕ ꯃꯐꯝ ꯍꯦꯛꯇꯔ 95,400 ꯌꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯣꯄꯤꯌꯝꯒꯤ ꯄꯣꯠꯂꯝꯁꯤꯡ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯀꯣꯔꯤꯗꯣꯔꯒꯤ ꯈꯨꯠꯊꯥꯡꯗ ꯗ꯭ꯔꯒꯁꯤꯡ ꯍꯛꯊꯦꯡꯅꯅ ꯄꯨꯁꯤꯜꯂꯛꯅꯕꯒꯤ ꯃꯐꯝ ꯑꯣꯏꯔꯦ ꯑꯃꯗꯤ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯐꯪꯕ ꯍꯧꯔꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯍꯥꯏ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯍꯕ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯑꯦꯡꯒꯜ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯂꯦ꯫ ꯂꯩꯕꯥꯛ ꯑꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯦꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯅ ꯈꯨꯠꯂꯤꯡꯗꯨꯅ ꯂꯩꯕ ꯁꯥꯟ ꯁ꯭ꯇꯦꯠꯇ ꯄꯣꯂꯤ ꯗ꯭ꯔꯒ ꯄ꯭ꯔꯗꯛꯁꯟꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯛ ꯆꯥꯎꯅ ꯆꯠꯊꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯦꯔꯣꯏꯟ ꯑꯃꯁꯨꯡ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯃꯅꯤꯄꯨꯔ ꯐꯥꯎꯔꯒ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102ꯗ ꯑꯣꯏꯔꯤ꯫ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯀꯣꯔꯤꯗꯣꯔꯅ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏ ꯐꯥꯎꯔꯒꯅꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯀ ꯇꯥꯏꯅꯕꯅꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯏꯍꯣ ꯍꯣꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯝꯐꯥꯏ ꯐꯥꯎꯔꯒ ꯄꯨꯁꯤꯜꯂꯛꯄ ꯗ꯭ꯔꯒꯁꯤꯡꯅ ꯑꯥꯏꯖꯣꯜ ꯐꯥꯎꯔꯒ ꯑꯁꯥꯝꯒꯤ ꯕꯔꯥꯛ ꯚꯦꯂꯤꯗ ꯂꯩꯕ ꯁꯤꯜꯆꯔ ꯇꯝꯅ ꯂꯥꯛꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2025ꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯦꯝꯐꯤꯇꯥꯃꯥꯏꯟ ꯇꯥꯏꯞ ꯁ꯭ꯇꯤꯃꯨꯂꯦꯟꯠ ꯀꯤꯂꯣꯒ꯭ꯔꯥꯝ 3,395 ꯐꯥꯒꯠꯈꯤꯕꯒꯤ ꯃꯅꯨꯡꯗ ꯃꯤꯖꯣꯔꯥꯝ ꯈꯛꯇꯗ ꯀꯤꯂꯣꯒ꯭ꯔꯥꯝ 1,138 ꯐꯥꯒꯠꯈꯤ꯫ ꯆꯍꯤ ꯑꯗꯨꯗ ꯗ꯭ꯔꯒꯁꯤꯡ ꯐꯥꯒꯠꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯀꯤꯂꯣꯒ꯭ꯔꯥꯝ 535, ꯗꯦꯜꯂꯤꯗꯒꯤ ꯀꯤꯂꯣꯒ꯭ꯔꯥꯝ 153, ꯒꯨꯖꯔꯥꯠꯇꯒꯤ ꯀꯤꯂꯣꯒ꯭ꯔꯥꯝ 309 ꯑꯃꯁꯨꯡ ꯀꯔꯅꯥꯇꯀꯥꯗ ꯀꯤꯂꯣꯒ꯭ꯔꯥꯝ 174 ꯌꯥꯎꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯆꯍꯤ 2022ꯗ ꯇꯥꯂꯤꯕꯥꯟꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯗ꯭ꯔꯒꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯀ꯭ꯔꯦꯛꯗꯥꯎꯟ ꯑꯃ ꯆꯠꯊꯗꯨꯅ ꯑꯣꯄꯤꯌꯝ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯄꯨꯊꯣꯛꯂꯝꯕ ꯆꯥꯡ ꯑꯗꯨꯗꯒꯤ 38%ꯒꯤ ꯆꯥꯡꯗ ꯍꯟꯊꯈ꯭ꯔꯕꯁꯨ ꯑꯊꯤꯡꯕ ꯊꯝꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯅꯥꯔꯀꯣꯇꯤꯛ ꯄꯣꯠꯂꯝꯁꯤꯡ ꯇꯟ 13,200 ꯔꯣꯝ ꯏꯟꯗꯤꯌꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯕꯣꯔꯗꯔꯗꯒꯤ ꯏꯟꯗꯤꯌꯥꯗ ꯂꯤꯠꯁꯤꯜꯂꯛꯂꯤ꯫ NCBꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯄꯥꯀꯤꯁꯇꯥꯟ ꯂꯣꯝꯗꯒꯤ ꯉꯝꯈꯩ ꯂꯥꯟꯁꯤꯟꯗꯨꯅ ꯗ꯭ꯔꯣꯟ ꯕꯦꯖ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯊꯕꯛ ꯍꯧꯈꯤꯕ ꯆꯍꯤ 5ꯁꯤꯗ ꯁꯔꯨꯛ 5ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥ ꯄꯨꯜꯂꯒ ꯊꯦꯡꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤ ꯐꯨꯔꯨꯞꯀꯤ ꯃꯤꯆꯝ ꯀꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯇꯅ ꯍꯥꯠꯂꯛꯄ ꯑꯃꯁꯨꯡ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯊꯦꯡꯅꯅꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯨꯄꯤ ꯂꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯁꯦꯝꯂꯗꯨꯅ ꯊꯦꯡꯅꯃꯤꯟꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗ ꯂꯩꯕ ꯑꯦꯗꯚꯥꯟꯁ ꯋꯤꯃꯦꯟꯁ ꯁꯣꯁꯥꯏꯇꯤꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯋꯥꯡ ꯁꯦꯛꯃꯥꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯎꯁꯝ ꯑꯃꯨꯕꯤꯒꯤ ꯌꯨꯝꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯈꯨꯟ 14ꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯀꯨꯀꯤꯅ ꯆꯠꯊꯔꯛꯄ ꯏꯔꯥꯡ ꯑꯃꯁꯨꯡ ꯏꯁꯨ ꯈꯨꯗꯤꯡꯃꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯑꯄꯨꯟꯕ ꯑꯦꯄꯦꯛꯁ ꯕꯣꯗꯤꯅ ꯊꯦꯡꯅꯃꯤꯟꯅꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯈꯨꯟꯁꯤꯡ ꯑꯋꯥꯡ ꯄꯣꯠꯁꯪꯕꯝ ꯈꯨꯜꯂꯦꯟ, ꯇꯦꯡꯗꯣꯌꯥꯡ, ꯑꯋꯥꯡ ꯁꯦꯛꯃꯥꯏ, ꯀꯥꯟꯇꯣ ꯁꯥꯕꯜ, ꯃꯍꯥꯔꯥꯕꯤ, ꯁꯥꯟꯇꯤꯄꯨꯔ, ꯇꯤꯡꯒ꯭ꯔꯤ, ꯈꯨꯔꯈꯨꯜ, ꯀꯥꯟꯇꯣ, ꯂꯩꯀꯤꯟꯊꯕꯤ, ꯃꯈꯥꯟ ꯂꯤꯌꯥꯡꯃꯩ ꯚꯤꯂꯦꯖ, ꯀꯪꯂꯥꯇꯣꯡꯕꯤ, ꯃꯄꯥꯎ ꯑꯃꯁꯨꯡ ꯅꯝꯗꯤꯂꯣꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯋꯤꯃꯦꯟꯁ ꯁꯣꯁꯥꯏꯇꯤꯁ ꯀꯌꯥ ꯌꯥꯎꯅ
पांथोखिबा मिफम अदुगी तुंगदा पाउमिसिंग उनबदा मैरा पाइबगी लुचिंगबी एस माधवीना हाई हौजिक लमदम मसी ओइरिबा तुंगदु लेतादरबा फिबम असिदा येलौमी पुरुप ओइबा मैते अमसुंग नागासिंगी तुंगलम तत तंबंगमदबा फिबम अमदा लैरी पालेमा लेमा असिनसु तौफम तबु थबक तौदबना येलौमी पुरुपसिंगदा मिटोप ओइरिबा कुकीसिंगदा लंदादना मियान मिपुन क्या चथरकपनी हाइना पल्लदना कुकीसिंगना मैते अमसुंग नागा ओनसिलक्तुना मियान मिपुन क्या लेप्तना चथरकलब फावदा लेंगांगना मटिंग थोकना थबक तौदबना मरम ओइरगा मैते अमसुंग नागा पुरुपकी मैरा पाइबिसिंग पुनसिंदुना कमन प्लेटफॉर्म अमदे इशू खुदिमक थेंगनना अपुनबा लुप असि सेमबने हाइकी अपुनबा लुप असिगी चप चाबे एपेक्स बॉडी अमा थमननबा अथुबदा फुरुप मनिगी मैरा पाइबिसिंग ओइमा मिफम अमा पांगथोक्तुना तुंगदा तौगदबा थौदक थौरम खुदिमक अमतोइना थेंगनमिनगनी हाइनसु मांगना मखा ताना फोंगदोखी ngasi mi pamo da saruk ya ki bi makan kun gi naga purup ki em Matthew Ronioliu ne hai kuki kulai ba be sing ne yellow puru mai te amasung naga da landarak tun me ke hat khre yum ke mai tha khre hai na palla da na hoji mai te amasung naga ani ne isha gi iram dam asida lanjen da relic kem da changja phom lo dun leiri masa masa gi yum da chang dun tang da leita da hingba ngamdri security forces sing na mai te amasung naga miyam gi punsi amasung lan thum ching ni tin ngak sen ngamdri hai ki mai te amasung naga gi ima lup sing na pun dun kuki sing na chatharak ba ka hen ba thong sing thena na bi dam फिरेप लौबसी अफब खोंथांगनी हाइबो वफम चुमांगना मखा ताना फोंगदोखी केम होंदोनबो पुथरप फिरोल सिंग मियामना मई थाखरे इम्फाल ईस्ट डिस्ट्रिक्ट की खुंड्रांगखोप एमसीएल की कंस्टिट्यूएंसी की मनुंग चना लेबा नोंगसुमदा लेबा पांबाइन लुचिंगबा यूएनएफ की केमदा लेबा कादर सिंगना लेंगा की ऑर्डर मतुंगिना केम होंदोकना बिदंगता मफम मदु थादोक्तुना गारीदा पुथरप फिरोल सिंग मरा पाइबिमदि मियामना थिंगख्रे पुथरप फिरोल सिंग मुंदुना मई थादोखिबो लोइना खोंजंग चंगसिन की